Manipur de thokliba irang asida mayumdagi tha anigi mamangdagi khungak pachatkiba chahi taraga nipan khaktangairiba class 10 gi exam thanaba sem sariba naha ama police ka khut thoknabani haiba thogdokta laikidre khutlaiga konana miyoi taruk amasu police na fagat kre hairi thogdok asi ngasi ayuk pung 8:45 tabada Thobal district ki Hairok police station ki manung chanba salungfam maning laikai da leiba salungfam high school mayagi thongkhongda thokibani hairi Kudakta police na mafam aduda tiba humbagi tabak chathabada miyoi taret fagatkibani hairi makoigi manungda miyoi amana soktuna lairambadagi ras medicity da pukhatuna laikatnaraba matung laikidabani hairi laikidrabana ha adu Thobal Kunaudagi Laisham Prem Allies Loktak chahi taraga nipan apokpa laikidraba El Roman kawi hairi Imung manungdagi fangba paugi matung ina mahak Thobal College ki lambida leiba Nimai Chan and Kaina High School da Board of Secondary Education Manipur bosem na lauba SKTV examination English ngani kunga mga thagadabagi ngaiduna leiba mahiroi ni hairi machin manaw marigi manungda mahakna yaima nupa ama nupi ani lehori hairi tungda prem gi asi bahakchang Jenims ki medal sangda thamkre hairi amaromda security force na fagal abasing adu Hairok part 2 mayai lekai dagi thokchom momocha alai sani chahini fugamathoi apokpa th ibo chauba kakching khunau tampak mayum lai laikal de ngapigani lai laikai degi sarangthem anan allies malem chahi kuntraga taruk apokpa esyam samaram mapi laikai maning laibungdagi ningthaujam karna allies pisak chahi kungataret apokpa en ukhil tinungai kha laikai degi ningthaujam monoranjan allies khagemba chahi kungamathoi apokpa en singhajit lamfel sana kaithel dagi thongam falguni allies urikpa allies kothoi chahi kungataret apokpa laikhidraba th Devan amasung lamfel kombirei degi haujikna khoyathong polem laikai machinda leiba Moirangthem Johnson allies thongna chahi kungamathoi apokpa M Kumar kawi hairi